Manipuri Muslim haina khangnariba Muhammadan Samaj asi ihan hanba oina maitai leibakta Musalman haina khangnaba kanglup ama oina lisinga maga satruk supna taruk taling khatki mairingu poirei hanba sanahi honba mayamba thongnang mayangamba senbi khage mana kisap lisinga maga satruk supna taruk hairang khongjam monsangi kum sok lisinga maga chamnga kunipangi inga thagi tara taret ni panba irai mayang kasargi lanfam yangoi bisenpur dagi pasa tarap Musalman lisinga ma phaduna maitai lebak ta khunda handuna Musalman singi loisang ama lingki masibo saitharol kumbabada hairam libadi hairang khongjam monsangi kum sok lisinga maga chamnga kunipan ibungo sanong mana chingduna yang koiromda mayang la e haiduna chatle leng thau khage mana mayang ngam lawe sanong basu kham lawe samu kuntra nongmai lisinga ma pangan para lisinga ma thang saba kon saba khunhaiba pere putong kapai saba drobi sagol senba samu senba asikibik loklawe pangan achang bakhaivik na loisang ngam ling lawe landi lisinga ma phare e asini masida saitharol kumbabasi amuk nauna Krista lisinga maga satret marifuda Ram Sarangi kum sakap lisinga maga satret supna anigi wahida londa puda yaurabani adunani pangan para haribasi nongsup haramlon amasung haramlon puya singdari Musalman haina iri aduga Musalman Samaj asi Krista lisinga maga satruk supna taruk tagi maitai leibaki ningthau singna sakhanglaba samaj ama oiraklabani amasung lengak lon gi paramda tongan baloisang linglaklabani Samaj asigi wayal thauda punamak tarap sana leipak haiba hojikki Bangladesh ki awang nongpok thangbal lamdam gi Silet ki manung chanbalam Serail Pargana gi awang nongpok lomda kilometer 75 rom lapna leiba Hariganj ki kha nongpok lomda kilometer 13 lom lapna leiriba tarap haiba mafam asida konung oiduna pasa Musalman ningthau macha singna Kristagi matung 13 suba amasung 13 suba chahida palamba leipak adugi ningthau macha Muhammad Sani makutta sinarame Muhammad Sani na tarap sana leipak ki kha thangba saruk ki lengak pagi Nawab haiba mingthol tharoklaga Prasena Lansinglen Muhammadani kauna maitai leipak ki lengak leikan gi thodang yai amasung mangan ningthau sai kauna maitai leibak ki Musalman Samaj ki khulak pu oiduna Samaj asibu ngak selakpa amasung wayal thoda gi thabak punamak supna purakhi matam asidadi Musalman punamak lanmi gi mathau tawdaba yaramde leipak leikanna maroiba thodang oirame Krista lisinga maga satruk supna mapan gi phairem tha tara taret ni panba ningthau kaba numitta Said Ambiya Said Abdullah Said Kalka Hussein maitai leibak ta thungladuna sahi asigi lamta thadagi Said ahumakna maitai leibak ta khunda leita badagi di Musalman Samaj asi laining laison chanalon chat amasung chatlam lutin gi wayal thoda pumnamak Said ahumakna khairok tuna tawhanki Muhammad Sani na Samaj asigi lengak wayal thoda da sahi kunmanga rom purak laba matam chaurakna Krista lisinga maga satruk kuntra adwaida wayal thodagi saruk punamak mahaka pokminaba manaw yaima Sheikh Junaid pu kaji gi pham haptuna khaidok khraga Muhammad Sani na asuppa aton arem oina Musalman Samaj pungak senba oina lerame matam aswai sidadi leibak ya chauba lanpham panglei leiraktaba amasung leibak mara tapna panba hogalakpana maitai Musalman Samaj ki leibak macha singasi makhoi gi phurup ki marakta sinpham matungina kanglup ani thokna khaidoklame hairiba kanglup ani asibo kunja amasung khunhaiba haina khangnarame kunja singasina maitai leipak ki lengak leikan da saruk yaduna thau tawe makoidi lanmi wai masa makna lanpham da chatuna changduna lan thengnai amasung leipak ki thogai oina lalup kai khunhaiba singasina lalup karaga leipak ama panbagi sangdaba yadraba pochang posak sing pothok koina pothok tuna makhoi khusumalna maitai leibak apumbagi mathau mangam gi thau tawi amasung leibak ki chiraba matamda lanmi oi makhoi asi kunja singumna lanmi gi mathau asi tokphadraba amadi thadokpa yadraba mathau amamam oidraba so
ꯂꯥꯟꯃꯤ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯃꯛ ꯌꯥꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯩꯇꯩ ꯃꯨꯁꯜꯃꯥꯟ ꯁꯃꯥꯖ ꯑꯁꯤ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯅꯤꯡꯊꯧꯅ ꯁꯛ ꯈꯪꯂꯕ ꯑꯍꯂꯨꯞ ꯅꯍꯥꯔꯨꯞ ꯄꯅꯥ ꯑꯅꯤꯒꯤ ꯊꯥꯛꯇ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯩꯄꯥꯛꯀꯤ ꯃꯌꯣꯟ ꯑꯣꯏꯔꯤꯕ ꯈꯨꯔꯥꯏ, ꯋꯥꯡꯈꯩ, ꯈ꯭ꯋꯥꯏ ꯑꯃꯁꯨꯡ ꯌꯥꯏꯁ꯭ꯀꯨꯜ ꯍꯥꯏꯕ ꯂꯩꯀꯥꯏ ꯃꯔꯤꯒꯤ ꯂꯩꯃ ꯅꯤꯡꯊꯧꯅ ꯁꯛ ꯈꯪꯂꯕ ꯂꯩꯄꯥꯛ ꯃꯆꯥꯁꯤꯡꯒꯨꯝꯅ ꯊꯥꯛ ꯋꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯇꯩ ꯁꯃꯥꯖꯇ ꯄꯅꯥ ꯊꯣꯛꯂꯕ ꯍꯥꯏꯕꯁꯤ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯕꯛ ꯊꯅꯥ ꯍꯔꯥꯎ ꯀꯨꯝꯍꯩꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯇ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯝꯃꯤ꯫ ꯆꯍꯤꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯐꯤꯌꯣꯡ, ꯂꯩꯕꯥꯛꯀꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ, ꯂꯝꯖꯦꯟ, ꯃꯨꯛꯅꯥ, ꯀꯥꯡꯖꯩ, ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯃꯁꯨꯡ ꯍꯤꯌꯥꯡ ꯇꯥꯟꯅꯕꯅꯆꯤꯡꯕꯗ ꯌꯥꯎꯕ ꯌꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯒꯤ ꯃꯩꯇꯩ ꯁꯃꯥꯖꯇ ꯄꯅꯥ ꯊꯣꯛꯇꯕ ꯀꯥꯡꯂꯨꯞꯁꯤꯡ ꯀꯩ, ꯂꯣꯏ, ꯅꯥꯏ ꯑꯃꯁꯨꯡ ꯕꯥꯃꯣꯟꯁꯤꯡꯗꯒꯤꯗꯤ ꯊꯥꯛ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯡꯅ ꯂꯩꯃ ꯅꯤꯡꯊꯧꯁꯤꯡꯅ ꯂꯣꯏꯅꯕ ꯄꯥꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯁꯃꯥꯖꯀꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯇꯟ ꯊꯧꯕ ꯑꯃꯗꯤ ꯍꯧꯅ ꯂꯤꯆꯠ ꯈꯪꯕꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯈ꯭ꯔꯤꯁ꯭ꯇꯥꯕꯇ 1969 ꯌꯦꯟꯈꯣꯏꯕ ꯂꯥꯡꯃꯩꯒꯤ ꯀꯨꯝꯁꯣꯛ 1901 ꯏꯉꯥ ꯊꯥ 6ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯨꯒꯜꯁꯤꯡꯅ ꯃꯀꯛꯇꯒꯤ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯊꯣꯔꯛꯇꯨꯅ ꯈꯨꯟꯗꯥꯔꯕꯗꯒꯤꯗꯤ ꯃꯩꯇꯩ ꯂꯩꯄꯥꯛꯀꯤ ꯃꯨꯁꯜꯃꯥꯟ ꯁꯃꯥꯖꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯪꯒꯟ ꯍꯥꯏꯅ ꯈꯪꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯈ꯭ꯔꯤꯁ꯭ꯇꯥꯕꯇ 1939 ꯆꯅꯝ ꯆꯥꯎꯕꯒꯤ ꯀꯨꯝꯁꯣꯛ 1907 ꯋꯥꯛꯆꯤꯡ ꯊꯥꯒꯤ 6ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯒꯨꯖꯔꯥꯠꯇꯒꯤ ꯄꯊꯥꯟ ꯃꯨꯒꯜ ꯅꯤꯡꯊꯧ ꯗꯦꯜꯂꯤꯗ ꯄꯥꯜꯂꯤꯕꯁꯤꯡꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯔꯝꯕꯗꯒꯤ ꯈ꯭ꯔꯤꯁ꯭ꯇꯥꯕꯇ 1934ꯒꯤ ꯃꯨꯒꯜ ꯕꯥꯗꯁꯥꯍ ꯑꯧꯔꯪꯒꯖꯦꯕꯀꯤ ꯃꯆꯥꯅꯤꯄꯥ ꯁꯍꯖꯥꯗ ꯑꯛꯕꯔꯒꯤ ꯂꯥꯜꯍꯧꯗ ꯌꯥꯎꯔꯨꯕ ꯃꯨꯒꯜ ꯄꯊꯥꯟꯁꯤꯡꯅ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯔꯕꯗꯒꯤꯗꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯕꯨ ꯃꯨꯡꯒꯟ ꯍꯥꯏꯅ ꯁꯦꯡꯅ ꯈꯪꯅꯔꯦ꯫ ꯑꯗꯨꯒ ꯃꯪꯒꯜ ꯈꯨꯁꯝ ꯁꯪꯅ ꯃꯪꯒꯜ ꯁꯪ ꯍꯥꯏꯅ ꯈꯪꯅꯗꯨꯅ ꯃꯪꯒꯟꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯣꯏꯁꯪ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯂꯨꯞ ꯀꯥꯔꯒ ꯁꯤꯟꯊꯥꯔꯛꯄ ꯂꯣꯏꯁꯪꯁꯤꯡꯗ ꯀꯥꯗꯨꯅ ꯂꯩꯄꯥꯛꯀꯤ ꯊꯧꯗꯥꯡ ꯁꯔꯨꯛ ꯌꯥꯔꯛꯂꯦ꯫